अरोइबा पाव पार्लियामेंट की विंटर सेशन असिदा मणिपुर की मिनिस्टर सिंह दिल्ली चतुना प्राइम मिनिस्टर अमदी यूनियन होम मिनिस्टर उनदुना अफस्पा रिपील तौनबा लक्सनगदबनी हाइना एमपीसीसी ना दाबी तौख्रे प्रिंटिंग इंडस्ट्री दा मणिपुर असी सेल्फ सफिशिएंट ओइबा स्टेट अमा ओइरे हाइना मणिपुर लेजिस्लेटिव असेंबली के स्पीकर युमनाम खेमचंदना फोंदोक्रे अमदी हौखिबा पुंग कुनमरी असिदा मियोय 19 कोविड-19 पॉजिटिव ओइख्रे मियोय अनि लैखिद्रे पॉजिटिविटी रेट चादा अमा दशमिक अनि ओइखे खुरमजरी पोनी टीवी की नुमिदांगी पाउ मिडियंग ताबिरिबा सिंबु तराम नोकचरी हौजिक पाउ संदोकना पिजरी हौजिक चथरीबा पार्लियामेंट की विंटर सेशन असिदा मणिपुर की मिनिस्टर सिंह दिल्ली चतुना प्राइम मिनिस्टर अमदी यूनियन होम मिनिस्टर सिंह उनदुना आर्म फोर्सेस स्पेशल पावर्स एक्ट अफस्पा 1958 रिपील तौनबा तक्सिनगदबनी हाइना मणिपुर प्रदेश कांग्रेस कमिटी एमपीसीसी ना दाबी तौख्रे मणिपुर याउना नॉर्थ ईस्ट स्टेट सिंगदगे डिस्टर्ब एरिया स्टेटस अमदी अफस्पा 1958 अथुबा मतमदा लौथोकदबनी हाइना एमपीसीसी ना दाबी तौखे गसे इम्फाल की कांग्रेस भवन दा पाउमी सिंह उनबदा कांग्रेस एमएलए अमसुंग पीसीसी की वर्किंग प्रेसिडेंट के मेगा चंद्रना अफस्पा असि हौजिक पाइरिबा बीजेपी सरकार असिना अथुबदा मणिपुर दगी लौथोक पिनबा तक्सिन बगा इरोइनना मणिपुर दा लैरिबा डिस्टर्ब एरिया स्टेटस असि मणिपुर सरकार की परव्यू दा लैबा मरमना स्टेट गवर्नमेंट स्टेटस असि लौथोकनिंग मतमदा लौथोकपा याय हाइखे मणिपुर सरकार की कैबिनेट मिफम कौबिदुना एक असि लौथोकनबा वारेप लौबियु हाइना मेगा चंद्रना मखाताना दाबी तौखे बीजेपी सरकार की लैंगाक लाकपदगी चिंगतम अनि नुंसी चानबा पुरकले अमदी लॉ एंड ऑर्डर की फिबम फगतले हाइबा कया फोंदोकपा लैख्रे मरम अदुना अथुबा मतमदा डिस्टर्ब एरिया स्टेटस अमदी अफस्पा 1958 असि लौथोकपिरो हाइखे महांगना मखाताना हाइखे नागालैंड की चीफ मिनिस्टर ना अफस्पा रिपील तौहन्नबा फिरेप लौथोकपा लैरे लोइनना मेघालय याउना अतोपा नॉर्थ ईस्ट के मफम खुदिंगदा हारिबा दाबी असि तक्सिनबा लैरे अदुबु मणिपुर की चीफ मिनिस्टर ना सेंटर दा मसिगी मतंगदा तकनगनी हाइना यामना सोंथंगना हाइखिबा अमसुंग बीजेपी सरकार का चटमिनरिबा एनपीपी ना ड्रैकोनियन एक्ट असिबु मपुंग फाना लौथोकनबा मथंग चहिददी ngamnabo hotnagani haikhiba asi laibak thibani haina mega chandrana phongdokhi democracy chatpa laibak ama oijarabasu ek asina north east ki praja singbu second class citizen oina khali haibasi lawfam thoi parliament ta chuthariba winter session asida manipur sing chatuna india gi prime minister amadi home minister unaduna ek asi appeal repeal tongnabu hotnabiu haina makha tana dabi tawkhi कांग्रेस ना लैंगाक पाइngay मतमदा सेंटर के अयाबा याउदना लमदम असिगे असेंबली सेगमेंट तरेत तगी अफस्पा लौथोके मतुंगदसु लाकदोरिबा मिखलदा सरकार पाइरबदी अहानबा कैबिनेट मीटिंग दा डिस्टर्ब एरिया स्टेटस असि लौथोकनबा एजेंडा दा हामनबा लेपले हाइखे पाउगी मिफम अदुदा एमपीसीसी की जनरल सेक्रेटरी एडमिनिस्ट्रेशन हरेश्वर गोस्वामी अमसुंग स्पोक्सपर्सन एंड भूपेंद्र सु सरुक याखे I will strictly speak on 2 points. Ahanbada disturbed area status Manipur da huzi extend tawraga leiribase masidi state government gi purview da leiba bodamani state government na masidi athuba matamda at any time at any moment masidi state government na lokthoke haiba mikupta lokthopa ngammi civilian singda armed forces mayam singsina ओनजन लगा प्रजा दा कापसे करम करम स्टेट दा थोखिबगे गुजरात दा थोखिब्रा आंध्र प्रदेश दा थोकप्रा वेस्ट बेंगल दा थोकप्रा ओडिशा दा थोकप्रा झारखंड दा थोकप्रा असौ असौ स्टेट सिंगदा अंडरग्राउंड एक्टिविटीज लैबा मयाम सिंगसिदा इवन सिपोई सिंगना प्रजा दा सिविलियन सिंगदा ओनजन लगा नोंमैना कापगा हाटपसे मसी करम स्टेट सिंगदा लैगे एक्सेप्ट इन द नॉर्थ ईस्ट स्टेट्स Manipur Pradesh Congress Committee na haijaningi badi Manipur da su hoina tongan mafam kaya da hairiba civilian mya mama hat pase khoi thokre thengnakhre ningsing beyai Senapati district ki oinam da mi kaya mama Armed Forces Special Power Act gi makha da civilian mya mama hat ki bai khoina thengnakhre Hauzik Mon district ta thoiba thodok to degi Manipur da su amuk hana sumaina civilian sing da at any time tholoi hainingai leite
Honorable Chief Minister Sirian Birienna, government ki official weba program da, social program kaya da, even in the assembly, Manipur si law and the order fibam si aduki matik hainingai leitana phagre phagale sarkar si BJP sarkar lakpategi haidana repeatedly press ne media gi digi official meeting ke ada hai ki bai koina thengnare maramaduna disturb area status se masi sarkar sigi matam sida law and order si hanadigi hena phagale hana haidabanina masi immediately cabinet meeting kaubiraga masi hairiba Manipur gi assembly segment taret sinataba lemhauriba jaga singse masi athuba matamda ngasi hayeng thidana masi lip tawbiro masi lauthokpiro haiduna Manipur Pradesh Congress Committee ne demand tawjari. Indian Printing, Packaging and Allied Machinery Association IPAMA amadi All Manipur Press Association Ampana Sinduna numit mangani chupna chathagadaba promotional meet ama ngasi North AOC da Laiba Hotel Imphal gi Sangai Hall da hodokre. IPAMA gi tara mga suba print pack India amadi Ampagi Golden Jubilee Celebration gi manungchan na pangthokpa promotional meet hogdokbagi thauramda Manipur Legislative Assembly gi Speaker Yumnam Khemchan IPAMA gi immediate past President S Dayakar Reddy amadi Ampagi President Sanjam Surjitsu Sarugyake thauram aduda IPAMA gi immediate past President S Dayakar Reddy na printing industry asi lairiba industry singdagi makok thongba industry amani loinana India khaptada miyoi crore ahum henbana industry asida thabak tori haina phongdoke mahangna hai laibak asida laiba printing industry asi matam gachuna ba technology sing sizinaduna hena chokhatpa industry ama ohensi haike Manipur Legislative Assembly gi Speaker Yumnam Khemchan na thoram aduda printing industry na Manipur asi self sufficient oiba state ama oire printing industry asi Manipur da su hena chawthoknaba honabada mahaki angamba mateng tawgani haina su mahangna phongdoke thoram adugi saruk oina ampagi maikaidagi Yumnam Khemchan amadi S Dayakar Reddy da momento sing kudol tamke North India da Manipur si secondary highway so likewise we maro kanogi readiness of sector kami wa common facility center sisu tobio ani Southeast Asia trans highway la Manipur the low the role thamira ba dei mai project ekos mo the sim thamire third Mr. Reddy you told about to release the subsidies sorry I am not in the position to release the subsidy but anyway I can ask either I can concern to the concerned minister there's a different part ngasi Timbi waktu itu ay namukan ikai kemudian cara matang sidagi progression. How kiba pungkun mari asida Manipur da miyoi taranipan nong na COVID-19 positive oikre miyoi ani lekidre. Hariba anoba case masing asi sample pun na lising amaga chamri marfu mathoy test tawbada fangkibani haina COVID-19 command control room na phongdokle. Positivity rate asi chada ama dasmik ani oike. Hariba pungpam asida miyoi tara mga COVID dagi fagalagtuna discharge tawkre. COVID-19 command control room dagi thadorakpa cherol amana hairi hauzik state asi COVID-19 case masing asi lakama lising kumapan chamri gamaudra taruk yaure loinana sikiba migi masing na lising amaga chamapat marfuma panni. Ngasi Imphal gi nitaypa chuthekta laiba BJP office ta BJP Manipur Pradesh na sinduna pangthokpa state level media workshop hogdokbagi thoramda laingak na paikhatliba yaifa thorang sing mayek sing na miyamda khanghanbada media gi chawraba thodang yawi haina BJP gi state president A Sardana phongdokre mahang na makhata na haiki media na lamdam asigi kachin koya yauna chatuna laingak na paikhatliba thosil thok kaya miyamda yawhanaba honabada chawna mateng pangduna lakli loinana information technology amadi social media kaya chawkhalaklabasu media asidi miyamga tatna thanaba yadrabani haike party asigi national level thintangna media dagi maru oiba pausing lokhatuna clip tawraga mari lainaba department singda piriba asi atai kendrogi party mandal singna su tawhaningi haina phongdoke thoram aduda BJP national spokesperson amasung Manipur State in charge Dr. Sambit Patrasu Sarugyake loinana BJP national spokesperson amasung Nagaland in charge Nalin Kolina resource person oina Sarugyake
ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯄꯥꯔꯇꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯃ ꯑꯩꯈꯣꯏ ꯂꯩꯕ ꯑꯃꯈꯛ ꯆꯪꯕ ꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯔꯠ ꯑꯅꯤ ꯂꯦꯡꯖꯟꯕꯤꯗꯅ ꯂꯩꯔꯦ ꯅꯅꯤꯟ ꯀꯣꯂꯤꯖꯤ ꯑꯃꯗꯤ ꯁꯃꯤꯠ ꯄꯇ꯭ꯔꯖꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯇꯣꯉꯥꯟꯕ ꯊꯤꯡ ꯇꯦꯡ ꯑꯃꯈꯛ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯊꯤꯡ ꯇꯦꯡꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯃꯣꯔꯅꯤꯡꯁꯤꯗꯩꯁꯤꯗ ꯃꯦꯗꯤꯌꯥꯗ ꯌꯥꯎꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯤ ꯄꯥꯎ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯃꯈꯣꯏꯅ ꯄꯥꯔꯅꯤ ꯂꯣꯏꯅꯃꯛ ꯄꯥꯔꯀꯥꯟꯗ ꯃꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯦꯟ ꯑꯣꯏꯕ ꯄꯣꯏꯟꯠꯁꯤꯡ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡꯁꯤꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯤꯡ ꯇꯧꯔꯀꯥꯟꯁꯤꯗ ꯇꯣꯉꯥꯟꯅ ꯃꯁꯤ ꯁꯦꯠ ꯁꯦꯝꯃꯀꯥꯟꯗ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯃꯔꯤ ꯂꯩꯅꯕ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯗ ꯃꯁꯤ ꯌꯦꯡꯕꯁꯦ ꯑꯩꯅ ꯎꯔꯛꯑꯦꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ Assam Rifles na Moredagi Imphal tamna pochai puduna thoklakpa gari singda athingba kaya toina pibadagi lambi asida karbar taujariba miyoi kaya yauna driver singda awaba kaya mayok na hale hairi Manipur lengak na mityeng jangbinaba lambi asida service tauriba driver singna pukning chingsilakle driver amana reporter singda hai COVID-19 na tha kaya awaba mayok na duna driver sing imung puna bo na bada chaitheng kaya fangduna lakle Masida Imphal More lambi ki khudeng thabi check posta laiba kunsuba Assam Rifles na lambi asida cheliba pochai puba gari sing maru oina diai gari sing da More rom dagi Imphal tamna thoklakpada tawningba mawong da tawduna chana thakna bachanam tilau hawai na chingba potlam sing hana bek yangkai humpu rom puba yaramba adu ngarang dagi amuk Assam Rifles na bek nifu dagi hena puba yaroi haiduna athingba thamkhre Masida natana electronic item cosmetic savon haira yang na tungan mapotlam sing puba yaroi haiduna athingba thamkhre bora amada lupa chama gari barada lauri bani loinana masigi mathakta thaugi lupa lising nipan khaidokhibada imung manung thakna ba hotnabada driver sing awaba ama mayok nare imung manung puba ngamdabagi phibam amada leire hairi driver sing steering paiba toklaga lengak na thabak oina pibiro hairi Oirakliba pibam asida lambi asida sarkar karbar macha taujariba miyoi sing yauna gari driver kaya ama Assam Rifles ki yathang inaba hotnabada awaba mayok nare masida natana lambi asida Imphal dagi GST yauraga India gi pochai sing more tamna purakpadasu lambi asida lairiba police commando kharana paisa lawduna lakle hairi More manungda auto driver sing na pochai puba gari sing dagi lupa chama lauri makoi ase use group ki miyoi sing oirabra haibasi wahang hangningai oire hairi More kaithel da parking gi paisa lawba miyoi sing na su more gi atoba mafam amada gari khamduna laiba sing dagi su chatuna parking paisa lawba gi thabak sing toina chathare makoi asi mari lainaba sing na yengsan biyo haina driver sing na appeal tawrakle Ekoi more lambi sida ꯑꯩꯈꯣꯏꯅ ꯗꯤꯑꯥꯏ ꯊꯧꯔꯒ ꯏꯇꯨ ꯏꯆꯥ ꯊꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯍꯧꯖꯤꯛ ꯍꯥꯟꯅ ꯂꯝꯕꯤꯁꯤꯗ ꯕꯣꯔꯥ ꯅꯤꯐꯨ ꯌꯥꯡꯈꯩ ꯗꯂꯥ 11 ꯐꯥꯎꯗ ꯄꯨꯕꯤꯕ ꯌꯥꯅꯤꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯧꯖꯤꯛꯅ ꯕꯣꯔꯥ ꯅꯤꯐꯨꯗꯒꯤ ꯍꯦꯟꯅ ꯄꯨꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯦ ꯊꯥꯎꯅ ꯂꯨꯄꯥ 9,000 ꯆꯥꯔꯦ ꯚꯥꯔꯥꯅ ꯕꯣꯔꯥ ꯑꯃꯗ ꯂꯨꯄꯥ 100 ꯈꯛ ꯂꯧꯔꯤꯕ ꯂꯨꯄꯥ 100ꯁꯤ ꯕꯣꯔꯥ 90 ꯈꯛ ꯄꯨꯔꯛꯑꯒꯗꯤ ꯊꯥꯎꯒꯤ ꯄꯩꯁꯥ ꯀꯣꯟꯅꯔꯤꯕ꯭ꯔꯥ ꯏꯇꯨ ꯏꯆꯥꯅ ꯑꯩꯈꯣꯏ ꯀꯔꯥꯏꯗꯒꯤ ꯊꯥꯛꯇꯧꯔꯤꯕ ꯀꯝ ꯇꯧꯗꯣꯔꯤꯕ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯑꯃ ꯁꯤꯟꯕꯤꯕ ꯁꯔꯀꯥꯔꯅ ꯄꯨꯕ ꯌꯥꯗꯕ ꯄꯣꯠ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯑꯃꯐꯥꯎ ꯄꯨꯖꯗꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯏꯕꯁꯤ ꯑꯃꯗꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯕꯅꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯤꯐꯥꯎꯗ ꯕꯣꯔꯥ 90ꯗꯤ ꯍꯦꯟꯅ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯂꯥꯏꯟꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯠꯇꯣꯏꯅꯣ ꯍꯧꯖꯤꯛꯁꯨ ꯒꯥꯔꯤ ꯕꯣꯔꯥ 90ꯗꯒꯤ ꯍꯦꯟꯅ ꯌꯥꯔꯣꯏꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯍꯧꯖꯤꯛ ꯎꯅꯕ ꯐꯪꯗꯕꯩ ꯄꯣꯏꯁꯟ ꯂꯩꯔꯦ Hill Tribal Council HTC Moregi President Jangmang Haukipna 42 Technopol SCda bot lepkadabani haina tongan ba Moregi CSO sing amadi HTC unit leader sing na taksin ba laire hiramasigi matangda ngasi Moreda laiba HTC gi conference hall da mifam ama pangthokre mifam aduda Cookie Students Organization KSO More Youth Club Cookie Women Union and Human Rights amadi HTC gi tongan ba unit tara humdogi luchingba singna saruk yakhe
Meeting aduda mamangda yanaduna layrakpa Technopol SC-dagi nataba atopa candidate sing thoklakpada support tawdaba loyana Technopol SC-dagi vote lepnaba thoklakpa miyoy adu support tawba haiba resolution adumak yetnaba yawduna yanakhi 42 Technopol SC oina HS Benjamin Mate amasung Jangmang Haukip na intending candidate sing oina saruk yakhe adubu Benjamin Mate na lakadorib election ase thengnararoi MP election do oina thengnaragani haibadagi Jangmang Haukip pu nifunitoy suba Technopol SC dagi candidate ama oina support tawre haina HTC na phongdokhi Chale ne theyong ye chun rally meeting ki to chain Election Code of Conduct lakchungai mamangda Maitai Mitai ST list chanaba Manipur government na recommendation thagadabani haiba dabi taksinduna Scheduled Tribe Demand Committee STDC na chatharakpa wakat miphamgi saruk ama oina ngasisu Social Workers Club Hairanggoithong amadi Women's Coordination Committee ga khutsamnaduna wakat mipham phamkre STDC ki General Secretary K. Bokendrajit na hai Maitai Mitai bu Scheduled Tribe list chanaba matam kuinadagi santi oina khongjang kaya changsinduna lakliba asi paliba lengak na thawoidana lairiba asi pende loinana lairiba Maitai Mitai community na mapung fana sagatliba demand asi Manipur lengak na lumna loduna athuba matam na recommendation thagadabani haina phongdokhi Mahang na makata na haiki karigumba STDC na taliba demand asi Manipur lengak na makata na tasin na daba lairabadi lakliba December gitang tara tarukta DM campus ta laiba ima konthong hanbisang lenda pangthokadaba People's Convention asida miyam amadi committee ge members singna pundam makata bakari khongjang sangsin gadabage haibasi khanamina si haiki akoina uju powder maitai Manipur gi yellow mine na akoina ainori ba mete si mara samvidhan gi manungda ST list chalandra samvidhan gi ngaklo pi oi changchen jari se hogi bana member tang kun sa du da sahi mapan complete oiramne adu auju powder ga mena masigi mathok tabar recommendation che thabi gi dabani hai bo apam dune akoina ngasi baw miyam lekai club samadi mara pai bi ga loina na makana bim changchen jari se asli yam ngai jadabadi akoina wakhanda paujari se Manipur ga mena India si democracy chapalai ba amni democratic country mane adu democratic country am da yam democratically yam peacefully smaina demand to legitimate right ama rightful way ba du majority people ko community du majority people na demand tori basigumba yamna democratic way approach ita tabi da thoi bi da badona tawse masim din ngai jate paugi marak thana aten ba break ama lobinasi Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tuna tanabiu natraga Google Play Store gi Medline app download tawduna booking tawi breaking matungda taram nokchari Lupa lising tara paiduna bajar fauduna chatpa yaramdaba lamdam ama oirambadagi ngasidi miyam na akiba yauduna numidangi matamda fauba walking chatnare mahagna bot hekkaduna sakti pairabadi Manipur Land Revenue and Land Reforms Act 1960 asi samdoktuna chingi mafam sing na su yellow missing leiba yahan gani haina kaisang thong kendrogi intending candidate Alambam Johnson na ngasi 12/8 12/9 amadi 12/10 khwarakpam lekaida program committee kaisam thong election committee na sinduna pangthokpa nongmagi oiba booth level political conference amada phongdokre mahang na makata na haiki numidangi matamda pung nipan buta khrabadi ima ibel kaya na mapuroiba amadi macha sing sifaina phagi ni haiduna konthongda mairasang na thoktuna kang marakta yarekhiba adugumba mayam adugi mayokta chahi kayagi mamangdagi student organization yauduna amadi CSO yauduna work tawjakhi
Miyam da achouba threat ama oiriba Armed Forces Special Powers Act afaspa 1958 asi lokthok naba angamba thak ta honagani Chief Minister na su handak thokiba Nagaland gi thodok adugi mayokta akanba maong da condemn tawkiba leire karamba political party na Manipur gi leibak le hawgo chana bage haibas yengduna vote PBU amadi candidate adugi hawrapham yengduna mahakna kadai fawba leibak ki thabak taw khrabage haiba yengbiyu kanagumba amatagi influence ta vote PBGanu haina Johnson na fongdoke amade koi tarani thoi suba Vidhan Sabha Manipur gi koi election ma pangthok do ribisida koi Bharatiya Janata Party ki hoina koi lamdam asida koi amuka hanna koi sit nifu gi mathakta kana naga pandam thamlaga adugumba Bharatiya Janata Party gi laingak adu makhatana chathanabagi koi kanna changse lakliba leibak wasi gi luchingba Honorable Prime Minister gi makhada instruction makhada koi ngasi koi thabak thoram sing asi kanjan jaba yada dana koi changsen jarpane maruina koi na yengada wasi koi karamba party na Manipur gi tumgi amade housing oiriba koi gi political atmosphere environment ma koi na leiba sida Manipur gi leihau wa chanabage haibasi koi masigi khana nena ba masigi assessment to budugi matang adudi yorabra na khalle Manipur gi social activist Lanajit amadi James ta National Fellowship Award Englishing anikun mato ilan thokre Bharatiya Dalit Sahitya Academy New Delhi na thoidok hendok na miyam gidamak thabak tauba miyoi singda piba lemjaningai oiraba Mahatma Jyotiba Phule Fellowship National Award Englishing anikun mathoi ngasi Panchasil Ashram Delhi da pangthokpa kuntrataret suba National Conference of Dalit Writers ki thoramda Manipur gi social activist Panjobam Lanajit Singh producer Salin Digital amadi Salin Digital gi field publicity officer Thatrimayam James Singh da lanthoke Panba yabadi PH Lanajit Singh mamang da National Award ahum fangkre mahak Salin Digital gi producer oibatat natana All Manipur Kidney Transplant Patients Welfare Association amadi Langol All Age Home amadi atay lup kayagi advisor su oina thaupuri ngasi Manipuri Literary Association Malajiri amadi Writers Union Imphal kutsam naraga M Ahmad na iba yekraba mai amadi Pangal Chanura laktagi haiba lirik ani fong bagi thoram ama Juribam District ki Babuparada laiba Punjab National Bank PNB building da pangthokre thoram asida Manipuri Short Story Society India ki President Ingudam Binod Singh Malagi advisor Dr. Chandam Kamal Singh Assam Manipuri Muslim Youth Front AMMYF ki advisor Abdul Hamid Manipuri Sahitya Parishad Jury MSPJ ki Vice President K. Babaton Singh amadi Gowan Panchayat Baskandi Kasar Assam ki ex-president Khairun Nesana Chief Guest President amadi Guest of Honor oina daista famke Lairik pong magi thoram asida irawat masana ijaba amadi masana sur panjaraga sakpa isay Sak-u sa-u JJ haiba isay asi loitongbam Mani Gopal Singh na saktuna miyam da kudol tamke ngasi fong kiba yekraba mai asi Manipuri Literary Association Malajiri gi General Secretary Biren Khuman Puna lairik masaktaki aduga Pangalchanura laktagi haiba lairik asina Writers Union Baskandi Kasar Assam gi President Farooq Chaudhary na lairik masaktaki thoram aduda tongan ba miyoy kayana su wangangke Kumbi Kendra gi intending candidate S. Birana Lamjing duna ngasi wangugi public ground da hoduna masing yamlaba mahaki worker singaloy na lakadoriba Manipur gi election asiga mari lainana achouba road show ama pangthokre road show adu Kendra asigi manung chanba Borayang bi fauraga napat yawraki aduga amuk halaklaga kumbidagi laitan pokpi salang konju saiton torbung bangla fauduna laklaga namthabam da amuk halake ngasigi gari chama henbana saruk yakiba road show adu pangthoklaba matungda S Birana haiki mahakpu chatpang ngamdre bot lepang ngamlaroi haizin biduna wafam asimak Delhi yongna sandoklamba asi yamna nungaiti haiki matungda asigumba chinthok asi sandok piganu natrabadi INU oiba charak fangani haina mahangna fongdoke Hey, gari bakal
ngamba ngamdaba candidate masen leminnagadabani ngambana ngamgini akabana kagili tuhuguna tuhore aishu mapalak lebe vote se mari rakare manga ture alo hojik adugumba mayam ma thengnar ka suai koi kana gumba candidate ama boy bana bol le paroi haidana masana lo furak panatana ai koina aigi vote pamba ai mi singi machira sunu haidana propaganda lan na taupiba udimak no ngasi numit asidage hangna media ki through da ina singop chari madugumba aranba propaganda tauba singse asidage hamna taubirano karigumba torokpa taragadi noi ain lairi haibadumadi khanga sanu haidana ngasi numit sidai hangna singop chari Uripo Kendra Lairiba Ana Layeng Kudong Chadaba Mayok Nabama Pam Kuding Makta Lemna Layeng Bagit Tabak Paikat Kani Haina Uripo Kendra Nong na Mikal Tingnagadoriba Kombong Mayum Sures Singna Ngasi Langgol Aying Laikaida Awanba Uripo Kendra Sinduna Pangtok Panong Magi Oba Free Medical Camp Amada Haikre Ngasi Camp Aduda Chaurakna Miyoi Chamri Muk Lemna Layeng Ki Amadi Lemna Hidak Langtak Supi Ki Haidi Suresh na paumising da haiki nga sige medical camp asi anirak suba oina pangthokpani RIMS asi Uripo Kendra Laiba Hospital ni adubu mafam asida laktuna layeng bada khudong chadaba kaya laibasing adu kharadang kokhanabagi pandamda Suresh Singh na sponsor togduna awonba Uripo Kendra na sinduna nga sige medical camp asi pangthokpani India government gi policy program gi matung ina doorstep ta yumthong khuding chatuna government gi scheme sing miyam da fanghalu haibani maram aduna lekai da miyam da chathok chasani khudong chada basing laiba adu yengduna ngasigi free medical camp assistant bani makhatana camp pangthok ningba lairabadi maira paibi amadi club sing da haibira u paisa amata tingdana hidak langthok su lem na piduna miyam gi khudong chada basing adu kokhanna ba khona jage haina Suresh na fongdokhe Silisi anirak suba wande medical camp ni ahan da prasam kai silaga national langon ni kai da simani aduga masi silli bisi pandam di koina Uripo Kendra da leira su sidang hospital sin do da bongcha da mapam yenga prajai bongcha na nabi dam sinja bani any doctor club natra maira paibina sining ba leira su medical camp se koida westau laga situation set to bani mapam da koi situation na sina na da arrangement da lai aduna koina maira paibina medical club sinda Nigeria ni medical camp sining mapam leira ga koi sinjage aduga adui mathak da su sigi medical wande medical camp sing sigi se nataba hapta kudingi thangja natara numaijin kudingi koi kendra Uripo Kendra koi masi sinanawi pa jari Paugi marakta na attend ba break amamung luminyasi Leihau Kunai Kanba Luptin Lakalgi Mapo Kumon Foundation Dega Mari Lainana Pangthok Saba Hayengi Dama Gelhomi Ekoi Pulasi Haiba Wakal Parinda Lakalga Kusam Naduna Chadminariba Farmers Club Ikal Isak Lipul Amadi Puyana Puthok Saba Leivak Ningba Amadi Matamisai Taramathoi Khak Phongjabagi Thauramama Lakliba Poinu gi Taret Nipanba Irai Numit Ing Kumjali Singaniga Kungamathoi December ki Tarik Tarada Awang Biosida Leiba Asa Cinema Hall da Pangthok Saragani Isai Singasibu Sakpigadaba Saisakpasingdi Lakshmi Thongram Pinky Saikom America Sorok Khaibam Arvin Nachingbani Masida Sunatana to Pasaisak Pakayamasu Miam the Kudol Tamjagani Toro Masida Aimol Kodam Pai Kulgi Kunja Singna Aimol Jagoi Kimaski Jagoi Kanglofna Togo Jagoi Kudol Tambigani Hairiba Toro Masida Ireza Singna Sarugyabiu Toro Mapung Pan View Yelhomi Gilipul Chelen View Haina Lakalna Nolukna Paujin Jeri Makhataba Paupizari. Numit nini Tarakpa International Conference on Human Rights and Global Pandemic Issues and Response ngasi Bisnupur District ki SK Women's College ta loisin kre. University Grant Commission UZVC gi meeting makhada College asigi Human Rights Department North Kamrup College Assam amasuk Narem Birahari College Manipur na punna sinduna
pangtokhiba conference aduda college asigi principal Dr. W. Robindrona matam pumbada isagi duty amadi responsibility munna khangna chatkadabani isagi responsibility khanglabadi problem khudimak solve tawba ngamgani haike loyana conference asigi recommendation pumnama government da thadona khanghangani haina su mahangna fongdokhe. We never remember our duties and responsibility. This is the main issue. So first of all, we have to remember, we have to know our responsibility also. After this, we can face all the problems, and we can. And lastly, I would like to say, that please try to make a point in this recommendation for this seminar. And then I will all the recommendation we will try to send to the government, and then will push to the implementation of the recommendation for this seminar. Cycle SG MLA Yamthom Haukip ki escort oina laiba yumnam samjit chanjit makok thugai biraga Ras Medicity Hospital da thamlam laga amuk hanna lakhidre hairi mahak hauji wakhal tadana komada lairi thaudok asiga mari lainana ngasi fawbagi manungda MLA amadi mari lainaba miyoi singna chapchaba langna langjin puthoktrabadi akanba khongjang jangsilagani haina sanjit kiloina bi yumnam bebena press club ta pangthokpa paumi singa unaba amada fongdokre thawong asi liminary ba escort masel na hatok na basin ba khujul thorak mali mahaki mapuroi bana masa mathanta tawjaba natte loinana thawong asigi matang da MLA da phone kayarak tawbada pairakidre haina bebena haike police station amadi nilakuthida laiba mari suba IRB posta FIR laukhat pinaba haijarubada wakat chiro lobiyu haiba yakidre haina su mahangna haike pung kun marigi manungda thawok asigi langla langjil puthoktuna mara laiba miyoi singda chapchaba action laukhatrabadi Imphal Dimapur Road National Highway kuntrama panthingjanba yaungna khongjang kaya jangsilagani haina fongtokhe. International Peace and Social Advancement IPSA Moirang branch ki nauna thau pugodaba miyoi tara wasak lobagi thoram ama ngasi Moirang Turen Bal Mandopta pangthokre ngasi gi wasak lobagi thoram adu IPSA gi president T Birjitna luchingduna pangthokhe. ngasi gi nomo musale ekoi Manipura nauna thanu gi thoram su paikate aduga laina amana matang yung chapcha si Malem gi thakta pangthokpak kilometer 42.2 gi Chicago Marathon Englishing ani konithoi edition da hauji Manipuri Association Canada gi founder member oiriba Canada gi Calgary Alberta da laiba ahibam papa qualify oikre mahakna Chicago Marathon qualify oiba ngamba ahanba Canadian Manipuri oire mahak haukhiba chahi Englishing ani tara tareta pangthokpa malem gi khwaidagi chauba New York Marathon da su saruk yakre Chicago Marathon asi malem gi khwaidagi lemjaningai oiba World Marathon taruki manungda chanba marathon race ni loinana marathon asida malem gi tongan ba laibak chama henbadagi lamjeloi lising kuntra manga romna saruk yagadawri hauzik aroibada maroiba pawa muhana Parliament gi winter session asida Manipur gi minister singna Delhi da chatuna Prime Minister amadi Union Home Minister unaduna apaspar repeal tawnaba taksin gadabani haina MPCC na dabi tawkre Printing industry da Manipuri asi self-sufficient oiba state ama oire haina Manipur Legislative Assembly gi Speaker Yumnam Khemchan na fongdokre. Amadi haukiba pung kunmari asida Manipur da miyoi taranipan nongna COVID-19 positive oikre miyoi ani laikhidre. Positivity rate chada ama 10 week ani oike. Poni TV gi numidang gi pau mideng tabiri besingbu taram nokchari.